Manipur ki district tareta haibadi Imphal East amasung West, Bisnupur, Thawal, Kaksing, Churachandpur amadi Chandelda tha asigi taret fauba total curfew leiramba adu ngasi August 9 dagi nimidangi matam khaktanatana ayuk nungthilda curfew lokthokre. Manipur State Disaster Management ki State Executive Committee ki Chairman su oriba Chief Secretary Dr. Rajesh Kumar nangarang nimidang thokiba cherol amagi matung ina district taret asida thamlamba curfew adu atai district singa loinana nimidang pung taruk tagi ayuk pung manga faudamak leiragani atai matamdi komthokle masiga loinana hiram kayadasu leiramba athingbasin komthokli basing adudi leinga ki public sector unit sing amasung public utility ga mari leinaba loisang sing health and welfare service sing agriculture and horticulture gi thabak thoram sing shops and establishments amasung construction ga mari leinaba sing yauri lining laishon amadi chanabi ga mari leinaba thoram sing da miyoi kun fawba covid appropriate behavior ngakna pangthokpa yahalle komthokli basing asi akaknaba kanglon amagi makhada chathok chasin tauba thong hangba office governance singba taugadavani. Congress Legislative Party CLP gi meeting ama Congress Bhawan dangarang pangthokre meeting aduda mathang sahi gi anganbada pangthokadoriba State Assembly mikhal amadi tha asigi kundagi haugadoriba State Assembly mifam asigi matangda khanaki mifam aduda hanagi Chief Minister O Ibobi AICC gi CWC member gaikhangam Interim President and Loken Dr. Saltolian Amo Tian Haukif Dr. Korung Thang K Megasandra K Ranjit TH Lokeshwar AK Mirabai KH Joy Kishan Amadi Surja Kumar Okramna Sarugyaki Lakadoriba Independence Day gi mangoinana ngasi ayuk Imphal East Commando amadi Porompat Police Station gi apunba khutpu ama nupi police yauna Mahabali gi Haukip Bank area gi akoibada thiba humba gi thabak sathakre operation aduda yum yangkhai rom da changduna thiba humba gi thabak adu sathaki loinana miyoi chamarom da wahang pahung sathaki adumakpu mipha mipundi yaukide hairi ngasi ayuk angan ba pung mari dagi taruka minute kuntra fauba Thawal district ki SP Haubijam Jogesandra IPS ki mideng makhada Khongjom police station ki OC ki team ga Thawal commando team ani gi apunba khutpuna nupi police yauna Khongjom police station gi jurisdiction manung channa Samaram mayai lekai gi yum chamaga tarada changduna thiba humba gi thabak sathakre operation aduda nupi yauna miyoi chani ge kunthra romda wahang pahung sathaki adumakpo mipha mipundi yaukhide hairi Nakalamaromda Moirang dasu Moirang Police Kaibul Lamjau PS amadi Bisnupur Commando gi apunba team amana ngasi ayuk pung manga ga minute tara dagi taret fauba Moirang Khoiru gi mafam singda yum da sangduna thiba humba gi thabak sathakre operation aduda yum chama ga yankhai da sangduna thiba humba gi thabak adu sathaki amadi miyoi chani ga humputara da wahang pahung tauki adumakpo mipha mipundi yaukhide hairi Imphal West ki Kaisamthong Ilangbam Laikai dasu ngasi ayuk pung 9 dagi mapal ga minute kuntra fauba Laikai adugi yumsa maga kuntra da thiba humba gi thabak sathaki miyoi chani romda wahang pahung sathaki adumakpo mipha mipundi yaukide hairi operation adu Imphal West ki SP Dr. S Ibomsa gi mideng makhada Imphal West Commando gi additional SP operations Amarjit Lamabam na lusingduna commando team ga loinana Imphal Police Station gi team ga punna sathaki bani thiba humba du da bail out sing amadi criminal case ta chena sing verified to Toki ILP pass yaudaba madi marina basi sangsing puthokpa ngamdaba nan local Nepal Imphal West District ki police na ngarang phagat kre miyoi singadu Lamphel Police Station gi jurisdiction dagi taraga mari City Police ki jurisdiction dagi nifu amadi Imphal Police Station gi jurisdiction dagi kunga taret ni phagalaba miyoi singadu District Magistrate Imphal West ki mamangda puthoktuna ILP pass renew tawnaba form sing piki mention laba form singa loinana pifam thokpa fee sing lakliba ningthokaba nimit fawbagi manungda thagalaknaba pautak pibaga loinana karigumba thagalaktrabadi akanba action lauragani hairi Sangsat Police Station gi Thaurang Makhada Leitengi oiba u pambi sing Ukhrul gi Rambada da leiba JNB campus da ngasi thakre u thabagi khongjang adu aikhoina hingba haibasi pambi amasung sa singi mapal tangi haiba kholau asigi makhada chathakibani Thauram aduda DFO Ukhrul Sangam Seli Range Officer KM Chirmisan Ramba khulgi khulakpa Wongnau yo Jimik Village Authority gi member sing khulgi naha sing JNB Ramba gi principal Lungsim Horam amasung staff sing Sangsak Police Station gi OC Aids Chipangna Sarukyaki
Tokyo Olympics da gold medal lawrak pangam khraba javelin langba Neeraj Chopra da Haryana leingakna mahaki mafam da lupa crore 3 ki senfam piragani haina lauthokre wafam masi ngarang Haryana gi Chief Minister Manihar Lal Katarna lauthokiduna senfam masigi mathakta grade 1 gi government ki oiba thabak amasu piragani haina su lauthokhi